mayam bu amuka hanna agi channel asida taram no okchari ngasidi agi guest ama puduna lae ko agi guest ne haijari se agi di satrini puja agi wari da su yam yawone ko agi mobile phone leiba ko da di pehelgam chat padaga yauri ba ngang go sigi puja sine ba ko amna introduce macha ama ta holakke. Hello ma'am, I gaming Puja Maibam. I visit PhD Tauri and I researcher da. I 2024 dagi PhD tawba horakpane. Ado I na tawiba PhD se direct PhD ne ba. Ado get 2024 ki get se clear tawraga changboy deba. Ado ki get 2024 clear tawba misisu miskima pandagi. Auna sigi direct PhD gi maram na khoi makha mu wari se lizarakke hojik order am tang tawgi ge ka get se mathai thai na aina thari kan matam da di ko khoi gi sigi direct PhD gi se leram de ko aduna MTech se tawba je compulsory oiramme aduga hojik sina amu ka mind tawrage da angang sina lairik haijaraba get se phasana phau taradi ko MTech se tawdabida khoi gi direct PhD se tawba yai ba ada koina PhD ama tawba kanda minimum 3 years ta loiba haibasa kaino tawrakani ko direct PhD gi through dai tawtardi first year da noi subject yam dai tamgadoi do coursework hainam taweba akoina PhD ahan ba harpanda like master tawraga changakpa student ngai so adu du coursework se tawdoine adagi hojik direct PhD oin changpa se coursework tawdoine ba ada subject khudingi credit ana laidoine ko credit se kada kana mogi de dum 10 credit kombo or 12 credit tawraga yai ba subject to less oina lawba haitare duga akhoi soina direct PhD changpa sina subject ti yamna di lawe credit se 22 credit agi oina di 22 credit lawgi ba ko aduga subject na taruk lawa adumaina aduga normal people haitare na direct na tabi da changpa sinda aduduna dum 3 subject lawraga dum mogi dum yare aduna MTech to kanthokre na ne ko MTech ki parase hayawla roi gaina sum mi ni na khanba wakhal mayam am lai bane ba ko adu natte ba moina PhD to wai first year sida pajana takhaira kani ba da mana wagi baje ko adum habdi mi myam thanari subject ai hena tha doini plus magi PhD work us to doini ada bani hang le tan adum pau phang nei ko mana li doini ba wari se ko ada ai su wari do nungai ka gino di akhoi matam da lairak ta ba pot oi tar su ko adum anau ba kai dauri ge se khang ba je yam pamjaba auna ai jo dum hangdoine ko aduna ibani se phone yam toin tong nei ko ibani sa aduga ibani up to date loimba na ayuksu dungdangsu aina hostel la laibagi mayanga nuaina da ba lairasu magi ada lairasu khoi se habidi akoi support system ama laiba every time mapan da laiba kan da ko akoi na everything akoi na parents to sum complain tawraga laiba su yade ba aduga sometimes akoi na feel tawriba pot sa experience tawriba miduna da khangani ba auna si ngak laitana ibani gi pau phauna base si kai matang se akhoi gi punsi je ko hojikan se kai dauge haba kanda covid amuk thengnai lan amuk thengnai si thengna ba mayam sina ko student amagi life ta dia automatic hamper tawe ba auna mama sa se 2019 da pass out tawre sidagi di magi ahan ba em da di sai gi akhoi gi UPSC tha dana khotana somna sangchaning bane ba Jangjal masamak sisu kamaina tawbano habi kana mase magi entire batch sigi civil gi oina mase girl topper ne ba aduna ngasagi obviously ambitious oiba ko type se angang amagi ko tamai phadraba gun ne ba yang change tarasu covid laksal le ba covid lakpadagi nangna tamamba nang scheme ke kai sarkar gi scheme daga nang khandana ga tawjaba da aduga dom khara hayo is a 2019 the lower aduga aina ahanba hadi aina first plan to is kan ha kan ai hoi plan B ma de dum thammi ko I either academic the changba or administration season ever aina khanjari is that the first option they always a UPSC CSE examination the thaning ne aduga adu thana bai damakta ai se 2019 lorak pasida I coaching chatna ba hawe but mayamna loi khangnare it's very expensive ko coaching ama tawge UPSC gi coaching ama tawge ha matam yam thin expensive oiba matam duda akhoi gi Manipur ra dum laiba ada ibem hal IAS ko mingoina dum hairabda aduda ise trial class oina chatpa ya hauram me ko trial ne ai fee thi adu matam duda moina harapa fees se 70000 ne ba aduga hadi middle class family ma oba akhoi gi di 70,000 was too much back in 2019 ko hojik so dum yamba ori yamde have natte aduga
ꯁꯤꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯑꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯃꯨꯛ JCIAS ꯀꯣ JCIASꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯔꯛꯑꯦꯕ ꯀꯩꯗꯧꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯔꯒ only 5,000 ꯄꯦ ꯇꯧꯋꯦꯕ 5,000 ꯄꯦ ꯇꯧꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯈꯟ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯀꯣꯆꯤꯡ ꯇꯧꯋꯦꯕ ꯑꯩ ꯑꯗꯨ ꯐꯪꯕꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯇꯣꯞ 20 ꯉꯩꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯐ꯭ꯔꯤ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯇꯥꯛꯂꯛꯄ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ modern history ꯇꯝꯕ ꯍꯧꯔꯛꯑꯦ Indian polity ꯇꯝꯕ ꯍꯧꯔꯛꯑꯦ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯐ꯭ꯂꯣ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯦꯕꯀꯣ ꯑꯗꯒꯤ ꯁꯗꯟꯂꯤ ꯀꯩꯗꯧꯕ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗꯀꯤ ꯑꯥꯎꯠꯕ꯭ꯔꯦꯛꯇꯣ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯀꯣꯆꯤꯡꯗꯨꯁꯨ ꯑꯣꯟꯂꯥꯏꯟ ꯀꯩꯀꯥ ꯇꯧꯕ ꯍꯧꯅꯗ꯭ꯔꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯅ ꯖꯠ ꯂꯥꯎꯅ ꯕ꯭ꯔꯦꯛ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯀꯩꯗꯧꯕ engineering backgroundꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ UPSC ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ mainly social science backgroundꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄꯥꯝꯃꯛꯑꯦꯕ ꯍꯣꯏ ꯑꯩ class 10 ꯐꯥꯎ ꯇꯝꯃꯛꯑꯦꯀꯣ but like 6-7 years ꯃꯨꯛꯅꯦꯕ ꯊꯥꯗꯣꯛꯏꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯕ꯭ꯔꯁ ꯑꯞ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯄ꯭ꯂꯁ ꯀꯩꯗꯧꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯄꯥꯗꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯒꯥꯏꯗꯂꯥꯏꯟꯅꯦꯕ ꯑꯩꯅ ꯂꯩꯔꯤꯗꯣ ꯕꯁ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯗꯒꯤꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯇꯝ ꯑꯃ ꯒꯦꯞ ꯄꯤꯔꯦ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯉꯁꯥꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯕ ALS ꯀꯣ ALSꯀꯤ ꯀꯣꯆꯤꯡꯒꯤ ꯑꯗꯨꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯑꯩꯁꯦ ꯊꯥꯒꯦ ꯇꯧꯕ ꯀꯥꯟꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯟꯕ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯕꯤꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯑꯗꯨ ꯈꯪꯗ꯭ꯔꯦ I was like ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯣꯆꯤꯡꯁꯤꯗ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯑꯩ ꯊꯥꯔꯔꯣꯏꯒꯦꯗ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯗꯤꯖꯔቭ ꯇꯧꯕ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯈꯟꯖꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯁꯤꯠꯇꯨ ꯀꯟꯖꯜꯂꯒ ꯄ꯭ꯂꯁ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟꯗꯣ ꯍꯧꯔꯕꯅꯤꯅ ꯑꯃꯨꯛꯀ ꯆꯠꯇꯣꯏꯅꯤ ꯀꯥꯏꯅꯀꯣ ꯈꯜꯂꯒ ꯑꯩꯁꯦ ꯇꯣꯛꯑꯦ ꯑꯗꯨ ꯊꯥꯗ꯭ꯔꯦꯕꯀꯣ ꯑꯩ ꯊꯥꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ JCꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ ꯕꯠ ꯁꯨꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯨꯏꯅ ꯒꯦꯞ ꯂꯩꯔ ꯃꯇꯨꯡꯗ ꯑꯣꯟꯂꯥꯏꯟ ꯈꯤꯇꯪ ꯑꯃꯨꯛ ꯍꯧꯋꯦ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯇꯧꯋꯦ ꯈꯤꯇꯪ ꯂꯩꯗꯤ ꯁꯤꯔꯤꯌꯁꯅꯦꯁꯇꯨꯃ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯑꯌꯦꯠꯄ ꯑꯃ ꯑꯣꯏ ꯄ꯭ꯂꯁ ꯀꯩꯗꯧꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯇ꯭ꯔꯒꯜ ꯌꯥꯝ ꯊꯤꯅ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯇꯥꯟꯗꯕ ꯌꯥꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯕ ꯌꯥꯔꯛꯇꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯝꯗꯕ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩ ꯁ꯭ꯀꯨꯜ ꯑꯃꯗ ꯁꯦꯝꯔꯣꯛ ꯀꯤꯠꯁ ꯐꯥꯎꯟꯗꯦꯁꯟꯒ ꯁꯦꯝꯔꯣꯛ ꯀꯤꯠꯁ ꯍꯥꯏꯕ ꯄꯣꯔꯣꯝꯄꯥꯠꯀꯤꯀꯣ ꯑꯗꯨꯗ ꯑꯩ ꯑꯦꯗꯃꯤꯁꯟ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅꯁꯨ ꯄꯨꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯇꯝꯗꯨꯗ ꯀꯥꯡ ꯍꯤꯗꯥꯛ ꯊꯣꯛꯂꯛꯄ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩꯒꯤꯀꯣ ꯀꯥꯡ ꯍꯤꯗꯥꯛ ꯊꯣꯛꯂꯛꯄ ꯑꯣꯏꯒꯦꯔꯥ ꯀꯦꯟꯗꯜ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕꯁꯤꯡꯗꯣ ꯑꯁ ꯌꯣꯟꯗꯅ ꯈꯣꯠꯇꯅꯀꯣ ꯄ꯭ꯂꯁ ꯑꯩꯒꯤ ꯀꯩꯅꯣ ꯇꯧ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠꯇꯣ ꯐꯪꯅꯕꯒꯤ ꯑꯗꯩꯗꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯉꯩ ꯇꯧꯕ ꯑꯩ ꯁꯤꯁꯦ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯄꯥꯝꯃꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯏꯗꯔ ꯑꯩ ꯑꯦꯀꯥꯗꯃꯤꯁꯤꯌꯟ ꯆꯠꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯀꯣ ꯑꯗꯣ ꯑꯩ ꯕꯥꯏ ꯍꯣꯕꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯔꯟ ꯇꯧꯕꯁꯨ ꯑꯣꯏꯅꯀꯣ ꯑꯉꯥꯡꯁꯦ ꯁꯨꯝ ꯇꯥꯛꯂꯦ ꯃꯌꯥꯝ ꯇꯥꯛꯂꯦ ꯑꯉꯥꯡ ꯃꯌꯥꯝ ꯇꯥꯛꯂꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯚꯤꯗ ꯈꯤꯇꯪ ꯐꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯕ ꯑꯩ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟ ꯀꯣꯆꯤꯡ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯕꯠ ꯑꯦꯐꯤꯁꯤꯌꯦꯟ ꯁꯨꯡꯑꯣꯏ ꯑꯣꯏꯔꯛꯇ꯭ꯔꯤꯁꯤꯅ ꯃꯔꯝ ꯀꯩꯒꯤ ꯑꯩ ꯁꯥꯏꯠꯇ ꯑꯔꯟ ꯇꯧꯗꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒ UPSC ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯛꯖꯥꯝꯅꯣ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯗꯣ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩꯁꯦ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯦꯟꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯕ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯃꯤꯁꯀꯤ ꯃꯅꯥꯛ ꯆꯠꯂꯦ ꯃꯤꯁ ꯑꯩ ꯒꯦꯠꯁꯦ ꯀ꯭ꯔꯦꯛ ꯇꯧꯔꯒꯦ ꯑꯩ 2023ꯗ ꯆꯠꯄꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯇ ꯑꯣꯏꯅ ꯆꯪꯖꯔꯒꯦ ꯑꯩ ꯄ꯭ꯂꯥꯟ Bꯗ ꯑꯩ ꯁ꯭ꯋꯤꯆ ꯇꯧꯈ꯭ꯔꯦ ꯕꯤꯀꯁ ꯑꯗꯨꯝ ꯀꯟꯗꯤꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨꯝ ꯃꯤꯁꯅ ꯍꯥꯏ ꯃꯤꯁꯅ ꯀꯣꯂꯦꯖ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯃꯔꯝꯗꯤ ꯂꯥꯏꯛ 2023ꯗ ꯍꯧꯕꯅꯤꯅ ꯑꯩ 19 20 21 22 23 4 yearsꯅꯦꯕ ꯑꯩꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯊꯥꯗꯣꯛꯑꯒ ꯂꯩꯔꯤꯁꯦ 23ꯗ ꯃꯤꯁꯅ ꯑꯃꯨꯛ ꯇꯛꯈꯥꯏꯕꯤꯔꯦ ꯑꯩꯁꯦ ꯑꯗꯨꯒ 24ꯗ ꯊꯥꯔꯦ ꯑꯗꯣ ꯂꯛꯀꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯠ ꯀꯣꯔꯟ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯆꯥꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯒꯦ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯍꯥꯎꯋꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ
ꯄꯨꯖꯥꯅ ꯂꯤꯕ ꯋꯥꯔꯤꯁꯦꯀꯣ ꯃꯌꯥꯏ ꯊꯠꯅꯅꯦ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯑꯩ ꯍꯥꯏꯖꯒꯦꯕ ꯄꯩꯁꯥꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯕ ꯃꯤꯅꯗꯤ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯍꯥꯏꯔꯤꯁꯦꯀꯣ ꯄꯨꯖꯥꯁꯦ ꯌꯥꯝ ꯄꯤꯛꯏꯀꯥꯟꯗ ꯁꯥꯊꯤꯅ ꯄꯤꯛꯏꯀꯥꯟꯗ ꯃꯥꯁꯦ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯡꯒꯜ ꯃꯣꯝ ꯑꯃꯅ ꯌꯣꯛꯄꯅꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯜꯂꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯃꯣꯝ ꯍꯥꯏꯔꯤꯁꯤꯁꯨ ꯑꯃꯨꯛ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯖꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯍꯜꯂꯛꯄ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯍꯜꯂꯛꯄ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯑꯦꯐꯔꯠ ꯆꯪꯉꯝꯒꯅꯤꯁꯦ ꯁꯤꯗꯤ ꯈꯟꯊꯕꯤꯔꯣꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯗꯤ ꯄꯤꯕꯨ ꯊꯜꯂꯦ ꯑꯗꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯁꯤꯒꯤ ꯈꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯤꯁ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯜꯂꯦ ꯑꯗꯨꯗꯨꯒ ꯃꯤꯁꯀ ꯎꯅꯔꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣꯜꯋꯦꯁ ꯑꯗꯨꯝ ꯑꯥꯏꯜ ꯕꯤ ꯏꯟ ꯗꯦꯞ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯗꯣꯏꯅꯦꯕ ꯐꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯁꯤꯃ ꯄꯨꯡꯄꯥ ꯄꯥꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛꯁꯦ ꯁꯤꯒꯤ ꯃꯤꯁꯅ ꯄꯤꯔꯤꯕ ꯒꯥꯏꯗꯦꯟꯁꯁꯦ ꯁꯤꯁꯤꯃꯛ ꯑꯩꯅ UPSC CSC ꯊꯥꯕꯒꯤꯗ ꯐꯪꯉꯛꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯒꯥꯏꯗꯦꯟꯁꯁꯦ ꯑꯩꯈꯣꯏ ꯄꯨꯡꯄꯥ ꯄꯥꯕ ꯌꯥꯗꯦꯕ ꯃꯤꯁꯅ ꯑꯩꯉꯣꯟꯗ ꯇꯥꯛꯈꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤ ꯄꯥꯎ ꯁꯤ ꯄꯥꯔꯠꯁꯤ ꯁꯨꯃꯥꯏꯅ ꯑꯣꯜ ꯕꯨꯛ ꯄꯥꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩ ꯁꯤꯂꯦꯕꯁ ꯄꯨꯂꯞꯇꯨꯃ ꯁꯨꯡꯄꯥ ꯄꯥꯈꯤꯗꯦꯕ ꯑꯣꯟꯂꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯍꯪꯒꯟꯕ ꯖꯒꯥ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯦꯅꯥꯂꯥꯏꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯆꯍꯤ ꯀꯌꯥꯅꯣꯝ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯝ ꯃꯤꯁꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯑꯉꯥꯡ ꯇꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯇꯥꯛꯄꯁꯦ ꯑꯩꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯥꯡꯗꯣꯛꯆꯔꯒ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯔꯤ ꯃꯉꯥ ꯇꯧꯔ ꯁꯨꯝ ꯇꯥꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯀꯣ ꯑꯉꯥꯡꯁꯤꯡꯗ ꯗ꯭ꯔꯣꯕꯦꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯣꯕꯦꯛ ꯂꯩꯕꯁꯦ ꯁꯨꯝ ꯎꯔꯛꯄꯗꯩꯗꯤ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯃꯁꯥꯁꯦ ꯀꯣꯝꯄꯤꯇꯤꯇꯤꯚꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯣꯏꯗꯁꯨ ꯂꯥꯛꯍꯟꯕꯁꯦ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯒ ꯍꯧꯖꯤꯛ ꯑꯩ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯦꯠꯁ ꯑꯦꯟ ꯁꯥꯏꯟꯁ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯟꯖꯔꯤ ꯑꯗꯣ ꯃꯊꯪꯁꯨ ꯑꯗꯨꯝ ꯁꯤꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯥꯏꯒꯤ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯣꯏꯅꯕꯒꯤ ꯗꯔꯀꯥꯔꯁꯦꯀꯣ ꯉꯁꯥꯏꯒꯤ ꯄꯨꯖꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯑꯣꯂꯦꯝꯄꯤꯌꯥꯠ ꯇꯧꯕꯁꯤꯅ ꯀꯥꯟꯅꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯉꯥꯡꯈꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯉꯥꯡꯒꯅꯦꯕ ꯑꯩꯈꯣꯏꯅ ꯒꯦꯠ ꯊꯥꯕ ꯑꯣꯏꯒꯦꯔꯥ UPSC ꯊꯥꯕꯗ ꯑꯣꯏꯒꯦꯔꯥ ꯀꯝꯄꯤꯠꯁꯦ ꯑꯩꯈꯣꯏ ꯋꯤꯗꯤꯟ ꯃꯅꯤꯄꯨꯔꯅ ꯂꯛꯇꯦꯕ ꯃꯌꯥꯡ ꯃꯆꯥꯒꯤ ꯃꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯦꯛꯁꯄꯣꯖꯔ ꯐꯪꯕ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯒ ꯀꯝꯄꯤꯠ ꯇꯧꯅꯔꯛꯀꯗꯧꯕꯅꯤꯅꯀꯣ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯒꯤ ꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯁꯨꯝ ꯄꯤꯍꯧ ꯇꯥꯔꯗꯤꯅꯦ ꯆꯞ ꯆꯥꯅ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯑꯝꯗ ꯆꯠꯈꯤ ꯇꯥꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯉꯥꯡꯁꯦ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯩꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤꯁꯇꯦꯝꯁꯦ ꯆꯦꯟꯖ ꯄꯨꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯑꯦꯖꯨꯀꯦꯁꯟꯁꯤꯅ ꯀꯤꯅꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯈꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯄꯁꯦ ꯁꯨꯝ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯄ ꯉꯥꯛꯇ ꯅꯠꯇꯦꯕ ꯍꯣꯏ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯅꯣꯡꯃꯩꯒ ꯄꯦꯟꯒ ꯌꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯗꯥ ꯑꯦꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯤꯁꯇꯦꯝꯁꯤꯗ ꯆꯪꯉꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥꯝ ꯆꯥꯎꯈꯠꯀꯅꯤꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯕ꯭ꯔꯣꯠ ꯃꯥꯏꯟ ꯑꯃ ꯑꯣꯏꯅ ꯎꯍꯟꯕ ꯑꯃ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯇ꯭ꯌꯨꯁꯟ ꯐꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃ ꯈꯤꯇꯪ ꯍꯥꯏꯔꯝꯁꯤꯗꯅ ꯃꯤꯁꯀꯤ ꯇ꯭ꯌꯨꯁꯟ ꯐꯤꯁꯦ ꯌꯥꯝ ꯊꯤꯅ ꯂꯦꯁ ꯑꯣꯏꯅ ꯂꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯌꯦꯡꯅꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯨꯡꯂꯧ ꯂꯧꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯤꯁꯀꯤꯁꯦ ꯑꯗꯨꯒ ꯑꯩ ꯃꯔꯨꯞ ꯃꯆꯥꯒꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯖꯩꯌꯦꯕꯀꯣ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯏꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕꯁꯤꯗ ꯃꯤꯁꯅ ꯑꯩꯉꯣꯟꯗꯒꯤꯀꯣ ꯈꯨꯗꯛꯇ ꯐꯥꯎꯕ ꯄꯩꯁꯥꯁꯦ ꯄꯨꯂꯞ ꯂꯧꯕꯤꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯩꯉꯣꯟꯗ ꯃꯔꯨꯞꯁꯦ ꯌꯥꯎꯁꯟꯕꯤꯔꯒꯀꯣ ꯅꯪꯒꯤ ꯃꯔꯨꯞꯇꯨꯒ ꯊꯥꯒꯤ ꯑꯗꯨꯝ ꯈꯔ ꯀꯛꯅꯁꯦ ꯀꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯦꯡꯁꯦ ꯑꯁ ꯁꯨꯡꯀꯥꯎ ꯉꯝꯃꯔꯣꯏ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯒ ꯐꯤꯁꯦ ꯂꯥꯏꯛ ꯁꯕꯖꯦꯛ ꯑꯃꯒꯤ 2000 ꯂꯧꯔꯛꯄ 3000 ꯀꯥꯏꯅ ꯍꯣꯏ ꯈꯔ ꯆꯥꯎꯔꯛꯑꯒꯅ 4000 ꯁꯨꯃꯥꯏꯅ ꯂꯧꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯂꯦꯁ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯀꯣꯔꯁꯇꯨꯃ ꯄꯨꯂꯞ ꯍꯥꯏꯗꯤ ꯁꯕꯖꯦꯛ ꯃꯌꯥꯝ ꯄꯨꯂꯞꯀꯤ ꯂꯧꯔꯛꯄꯗ 7000 8000 ꯒꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯕ ꯄꯣꯠꯅꯦ ꯑꯩ ꯈꯟꯖꯔꯤꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅꯀꯣ ꯃꯤꯁꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯔꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯅꯅꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯁꯦꯝꯈꯤꯕꯒꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ
ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯆꯥꯕ ꯈꯣꯠꯄ ꯑꯉꯥꯡꯈꯩꯁꯤꯅ ꯑꯩꯁꯦ ꯑꯣꯏꯅ ꯄꯨ ꯂꯩꯔꯦꯕ ꯈꯪꯉꯕ ꯑꯗꯨꯁꯨ ꯅꯣꯡꯃꯅ ꯉꯧꯕꯤ ꯁꯅꯥꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯉꯔꯥꯡꯗ ꯁꯦꯔꯣꯟꯒ ꯑꯃꯨꯛ ꯆꯠꯅꯤ ꯉꯁꯤꯅ ꯄꯨꯖꯥꯒꯤ ꯇꯔꯟ ꯁꯨꯃꯥꯏꯅꯅꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯁꯪꯗꯦꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯥ ꯆꯍꯤ 1 ꯃꯈꯥꯏ ꯂꯩꯔꯒ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯕ ꯑꯩꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯦꯀꯣ ꯑꯩꯅ ꯇꯥꯛꯆꯈꯤꯕ ꯁꯥꯇ꯭ꯔꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯁꯤꯁꯦ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗꯧꯅ ꯐꯤꯜ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯪꯍꯧꯗꯕ ꯒꯥꯏꯗꯦꯟꯁꯀꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯉꯥꯡꯗ ꯄꯤꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯑꯩꯒꯤ ꯏꯔꯩꯆꯥ ꯁꯦꯝꯕꯁꯦ ꯁꯤꯅꯦꯅ ꯑꯩ ꯈꯟꯖꯩꯌꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯜꯠ ꯇꯧꯕꯁꯦ ꯃꯈꯜ ꯃꯈꯜ ꯇꯣꯡꯉꯥꯜꯂꯤꯀꯣ ꯑꯩꯒꯤ ꯔꯤꯚꯣꯂꯨꯁꯟꯁꯤꯗꯤ ꯑꯦꯖꯨꯀꯦꯁꯟꯗꯅꯦꯀꯣ ꯑꯩꯒꯤ ꯑꯦꯝꯁꯦ ꯑꯩꯁꯨ ꯃꯤꯁꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯏꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯍꯧꯖꯤꯛ ꯄꯨꯖꯥꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯍꯥꯡꯉꯦꯕ ꯑꯗ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯃꯁꯛ ꯑꯣꯏꯅ ꯄꯥꯡ ꯎꯠꯇꯕꯤꯗ ꯁꯣꯔꯠꯁ ꯅꯝꯕꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯩꯅꯖꯔꯛꯀꯅꯤꯗ ꯍꯦꯛ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯗ ꯐꯣꯟ ꯊꯥꯡꯖꯟꯕꯁꯦ ꯍꯩꯅꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯗꯁꯨ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠ ꯁꯦꯂꯦꯗ ꯑꯃꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩ ꯃꯃꯤꯡ ꯁꯦꯔꯥꯟꯅꯅꯒ ꯍꯥꯏꯒꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯤꯝꯕꯥꯞ ꯑꯩꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯣꯔꯤꯌꯟ ꯀꯩꯅꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯃꯤꯡꯁꯦ ꯈꯪꯕ ꯈꯔ ꯍꯦꯛꯇ ꯋꯥꯠꯀꯜꯂꯦꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯊꯔꯁꯤꯔꯥ ꯏꯕꯥꯅꯤꯁꯦ ꯃꯨꯛꯕꯥꯡ ꯅꯠꯆꯗꯕꯅꯤꯅꯀꯣ ꯁꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯀꯣ ꯁꯣꯝꯒꯤ ꯑꯉꯥꯡꯗ ꯑꯦꯟꯀꯔꯦꯖꯃꯦꯟꯒꯨꯝꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯄ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯄꯥꯟꯗꯝ ꯑꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯩꯔꯁꯤꯗꯤ ꯑꯗꯨꯒ ꯍꯥꯏꯞꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ